Miling tabiru kaipuna po image TV na taram no okshabagalo na krumjari ngasigi maro iba pauda numit nini chathagadaba handloom exhibition ama ngasi hodokre tang kulum doigi ahingdagi pungni puni pangi general strike kaukre loina prime minister na wanganglingaida nupa amana frit lokthokuna yaningdaba phongdokre mapung pau logirsi ahum suba buyer amadi sellers met lisingani tari thoga mari lainana numit nini chathagadaba handloom exhibition amang asi palace compound laiba Manipur Film Development Corporation gi campus ta hudokre please भारत सरकार अमदी मणिपुर सरकार की मिनिस्ट्री ऑफ टेक्सटाइल्स की स्पॉन्सरशिप मखादा मणिपुर एपेक्स हैंडलूम वीवर्स एंड हैंडीक्राफ्ट आर्टिसंस कोऑपरेटिव लिमिटेड नसिनबा थरम अदुदा कमर्शियल इंडस्ट्री मिनिस्टर गोविंदास कोंथौजम नसिब गेस्ट कमर्शियल इंडस्ट्री मणिपुर की प्रिंसिपल सेक्रेटरी ओ नबकिशोर आईएएस ना प्रेसिडेंट अदुगा कमर्शियल इंडस्ट्री हाना की डायरेक्टर धीरज जुमनाम सेरिकल्चर डायरेक्टर गिंजामांग सिमते अमदी डायरेक्टर कमर्शियल इंडस्ट्री भी द्वालथांगना गेस्ट ऑफ ऑनर सिंह ओइखी एग्जीबिशन असिदा मणिपुर की डिस्ट्रिक्ट मापनदगी तोंगान तोंगान बमियोइसिंगा स्टॉल हुंफुतरुक हांगली थोरमदुगी कीनोट एड्रेस पेदना कमर्शियल इंडस्ट्री डिप्यूटी डायरेक्टर के लमलिन हाई pass out from the Indian Technology have also been engaged as a designer in the cluster and also master trainer in the scheme. So therefore the scheme has not only been given the benefit to the weavers but also given benefit to the various circles and activities. So this time as on trial basis we have opened 3 additional agencies, namely Manipur Apex Handloom Weavers and Handicraft Artisan Cooperative Society, Lamphel Sanakaitan Weavers Cooperative Society and Manipur Sericulture Cooperative Federation Limited for playing a role of the state marketing agencies. Chuchampur District Students Union CDSU Tangkhul Katamnaulong Saklong Naga Students Union Chandel Senapati District Students Association Amadi Jalyanglong Students Union Manipur Gyapunba Joint Students Coordination Committee gi convener D Step in High Grade Lagiu Tangkulum dogi ahingnong yai dagi tangkulma gi ahingnong yai fauba pungni punipan gi oiba general strike Manipur pumba kaure wafam ase ngasi namdulong dalaiba ZSUM gi office da Joint Students Coordination Committee gi mihusing permission ga unabagi mifamda convener D Step hena phongdo khibani D Step na makha taduna high general strike kauri bagi maramdi andak Manipur sarkar na teachers eligibility test TET ki exam lobuga mari lainana sarkar asina singi praja singi dam akhanaba assurance pigani haina phongdo khraga thabak to anthoktana laiba thong asibu yaningda phonglokuna ban asi kobani maram asina sarkar na pikhiba assurance thabak to anthokpiu hai khibaga loinana kauriba pungni puni pangi general strike manungda kariguma hiram amata da komthok loi haina su makha taki take up any kind of action, any kind of forceful action. This time we are starting with a democratic way of agitation. But if the government fails to understand our trouble, our problem, we will be compelled to do anything to get our demands. Indian Youth Congress की Block Youth Congress Committee Kaksing na Sinduna Kaksing Block की ओइबा Indian Youth Congress की Identity Card यंथोपोगी थरम अमंगसे Kaksing Bazaar दा लेबा Composite Hall दा पांथोक्रे थरम अदुदा Kaksing SC की MLA Y Surchandra ना अथोइबा मिथुम Block Congress Committee Kaksing की President KSS बोहल ना थरम मपु अदुगा Kaksing Municipal Council के Chairperson M Ina Kunbina अकना मिथुम ओइकी ngasi की थरम दा नहा चामरी के तातर रोम दा Identity Card सिंग यंथोकी
booth number 23. Zachariah Khan, booth number 27. Pantham Priyapatkar Singh, L. Bankim Chandra Singh, L. Bankim Ani Subhadar L. Tharung ke athu mitung ke warol piraduna MLA Y Surchandra na hai akoi de henalai ra ba bharat de henalai ra ba Bangladesh Nepal Pakistan sida desal ki maman je akoi de henwa akoi de henwa ala akoi Bangladesh ne de kar maina makoi de na adi wang no bi masan thau no wang je ne ba subsidy lu ya bi de bai ne bi da ala akoi masida अरे नाना बिना बीजेपी को करीब वो कब उन मैं हम संदूक तो ना तो इवाल की CPI ने खरा नसरा कहूँ जो मैं हम बीजेपी सरकार ले जो कुछ कांग्रेस ले हम भगवान है और कई तो कोई सरकार से मस्ती वो ले मुँह हमारे कांग्रेस सरकार भारत ले गई मणिपुर से कांग्रेस सरकार ले गई Kaching Municipal Council Chairperson M. Ina Kunbina Thador Pachol amagi matung ina council asina all hospital site nauna semgat liba motor parking asilak liba tang kunmari gi ayupung tareta sangaragani thoram asida Kaching SC MLA Y Surchandana athoba mitunglan oidna parking asi sangarab matung miyam da kusinagani hairi nakalamarom da council asina transporter amasung Mari lainaba official singa thasi haukiba tangtareta phamkiba mifamna lawki warep sing kupna khanaraw matungda yetna balaitana pass tawba hainasu yanakre warep sing adugi matungda Kaksingi akoibadagi changlakliba auto magic passengers light vehicles punama all hospital da nauna semgatliba municipal parking asida park tawbaga loinana timing lawba Budhiras road ki lambi nakal da saka ani panbagi temporary oina parking oiba KG Sons dagi Indrani pareng phawbadana saka mari panbagi tayamagi dukan nakal dagi Azad pareng phawbada su saka mari panba gari sing nawhalai mapadana rickshaw gi parking amasung Irabot park da cycle park tawwa haibopam sing su yori lambi gi nakal da gari thagadarba sing asi pung amadagi hena thaba yaroi heavy vehicles truck amadi 407 tata singna nungthil pung mari dagi mal thaba yagani amadi ayuktana pung nipal phawgi manungda man tharaba matungda bazar area na nataba mafam natraga municipal ideal park ta gari thahanba loinana mathaki system sing asi director transport ta khanba hainasu yanari hari Manipur ki mafam kayada leiba Assam Rifles ki sector singda leiba medical unit singda makhal kayagi layang sathadna miyangi mateng pangbugum palel da leiba headquarter 26 sector Assam Rifles ki medical unit singda su makhal kayagi layang sathari layang sing sigi manungsanna handakta nauna anaubu oina sector asina dental clinic ta ya layang sathari haina unit asigi assistant commandant Firdos Ahmad na Fongdorli Mahatma Hai unit asida miyamna yagi layang nabagi kudong saba kaya piri kudong saba sing adudi restoration RCTS cosmetic treatments for younger patients scaling periodontal surgeries removal and fixed dentures amadi emergency dental care na singbani asida sunatana unit asida HIV hepatitis B gi screening test ki khudong saw su piri haiki mahang makhata aduna hai khudong saw sing asimyamna lobiduna Assam Rifles ka hena phomari thambiu khudong saw asi nongada civilian manga na lobi bayagani haina su mahakna phongdorli ngasinung tilpung ahunga minute ifumaram tabada Kaksin PS ki manung chana leiba palel gi naunu saw thongma pada leiba golaida Tata truck MN022246 amaga Rodeo Mahindra motorcycle MN06SA 4323 amaga thengai aduna accident thokre accident adu Tata truck aduna nung mergery puraga palel dagi Kaksin tamna lakpada gari masa aduga thenginabani hari gari masa aduda tonglakpa me adugi maming CH Moringtung sahita nipan apokpa laithung kawi komla thabi manaki Khuringmol village dagi ni hari accident aduda thina sokpadagi aruba phiom da mahak laikan nari hari